Assalamu alaikum. Mayamna igi channel asibu nungai tarabadi like, share, subscribe to wakawbigano aduga karamba wari libiro una haibadasu comment section da haibiramo. Mayam adudi ngasigi wari asi Hajarat Abujar na Islam purakpagi matang loina lijarage wari asi makha chat thajarage. Hajarat Abujar mingchat leiba sahabi amani mahak ibadat yamna tauba amasung yamna chauba alim singi manungdagi amani Hajarat Ali radhiyallahu anhu naidok pirami miyamna tamba ngamkidraba mahikaya Abujar na tammi amasung madubu mahakna cheksinna senai. Hajarat ibungona nabi oibagi pau hek taba matamda mahakna magi bahaibu ibungo Rasulullah sallallahu alaihi wasallam gi maramda kupna hanglunabagi damakta makada tharakki mahakki bahai aduna maka sarif talaki amasung Hujur sallallahu alaihi wasallam gi asengba pau khanglaba matungda halaklaga Abujar da tamki aina mahakbu huzurbu ningthi jaraba lamchat chajat chingi hukum tauba ui amasung mangondagi saireng sunattaba adugargi mantra sunattaba angakpa wahising ta fangi Hajarat Abujar radhiyallahu anhu na mamnaba wafam asida pendraduna masamak pau asi tauningduna maka yaurakle maka yauraga sumna masjid haramda changkhirami Hujur sallallahu alaihi wasallam bu mahakna masak khanglamde aduga kanagumba amada hangbasu matang sade khalladuna numit taba fawwa adum leiki numidang wairamda Hajarat Ali radhiyallahu anhu na pradesi musafir amma leibu ui musafir sing amadi lairaba singgi mateng pangbiba awat apa kaya yengchinbiba haiba asidi sahabi sing asigi mapoktagi yauraklaba hainabini maram asina mahapu Hajarat Ali na mayumda puduna lakle ngamjaba sebasu taubire adubu kanano karigidamak lakpano haibagi darkar oide khanki musafir oiriba mahapsu kari amata thongdokhite nongalaga masjid talaki amasung nungthil chupa adum leiki amasung kana amada hangbasu tawkhide Allah gi rasulda miyamna yeknaba thamba adu mahakna khangba maramdagi hangdaba oiramba yai mathangi numittasu numidang oiramda Hajarat Ali radhiyallahu anhu na musafir asi aningba amaga loina lapo oiramgani amasung mahakki aningba adu thongdriba mali khalladuna amuk hanna mayumda puraklaga pija pithak tawduna pathalammi adumnadi oiraga ahing adusu hangthibagi matam phangkite humni suba ahingda Hajarat Ali radhiyallahu anhu na karigitamak lakpano kari pambano haibase hangki Hajarat Abujar radhiyallahu anhu na ahanbada Hajarat Ali radhiyallahu anhu da kasam chahallaga achumba tapina bahaiki adugi matungda mahakki aningba adu phongdoki Hajarat Ali radhiyallahu anhu na Hajarat ibungo thangai maksengna Allah gi rasulni ayukta nahak aiga loina na chatminnasi aina mahakki manak yaunaba thinbigani haina paukhum pibaga loinana takpiki aiga chatminaba asida yeknaba nadi yamna leibanina mahakonda lambida awaba tagadaba leirabadi ai pesap tauba natraga khongup semba saduna leige nahakna chumna adum leptana chatlammu adu oirabadi nang aiga lakminnabani haiba khangloi matau asumna nongalaga Hajarat Aliga loinana chattuna ibungo Rasulullah gi manakta yaurakki amasung akuppa wari sanaki matam aduda mahak Islam purakki Hujur sallallahu alaihi wasallam na mahak onda tagadaba awabasing adugi wakhal tauraga yathang piki nahaki Islam adu kanada su phongdokluganu tuminna nanggi kangbu singgi manakta hankro aikhoina khudong chaba phanglaba matamda amuk lao Hajarat Abujar na hangatchaki ya Rasulullah aikhoibu sembiriba mapu mahaki kasam chaduna hairibani kalmae tauhid asibu iman puraktrabasing adugi mathakta launa songani asumna wasak lamlaga mahakna
mafam adudagi masjid haramda changsillaga launa kalima shahadat chonki masigi matungdadi kari haigani jalim singna mahappu sibaya makai phubiki matam adu fawda huzur sallallahu alaihi wasallam gi chacha Hajarat Abbas Musalman oidri mahakna Hajarat Abujar radhiyallahu anhu upchinduna kalami mahakna phuriba mising adu haiki karigino julum tauriba mahak asidagi far sagai gi mi amani amasung sagai asi samlai pakki lambi da laibani na khoigi dalol itikki thabak pum namak samlai paktani mahak asina karigumba si khiba tarabadi sam chathok chachin tauba thingkhragani Hajarat Abbas ki wahising asi tabda phuriba mising adu bahab tanarakhe amasung sam lambi thingkhrabadi khudong thiragani khanduna mabu phuba tok khirami nongalagasu mahak hanna chatlaga kalima shahadat launa sonki amasung mising aduna kalima asi taraga khangba ngamna khide maram asidagi mahak onda umchinduna phuki numit asidasu Hajarat Abbas na bahab tahallaga makhoibu tanthokhi Allah gi Rasul sallallahu alaihi wasallam na musalman ni haiba khanghallunu haina mahakna taururiba thabak asi achumba bu phongdok ningba adugi sumathakta Islam achumba dharmani kafir singgi mappa mapugi soto mirasunatte adu oirabadi makhoibu kibagi damak karigi lotna legedauribano khalladuna phongdok lubani adubu huzur sallallahu alaihi wasallam na thingkiba adusu mahakonda awaba tagadra khanbadagi nungsiduna thingkibani adubu natrabadi sahabi singda huzur sallallahu alaihi wasallam gi yatham hiktokpagi pangal leijabanate huzur masamak su din sandokpada awaba kaya khangki maram aduna laina amal tawbagi mahutta Abujarna ibungo mahaki matung induna awaba khangba aduna henna pamki maram asidagi sahabi singna dina masung dunya animakta chaukhatpa fangki maram asina kalima shahadat cholaga Islamgi phiral khada amuktang chatlakhiba mi adubu khwaidagi henna kallaba sakti kaya sijinaduna su Islamdagi thingba ngamkhide amasung khwaidagi chauraba jalim singna su mahakpu din sandokpada thingba ngamkhide wari ase ngasigi di matang asida lochallage mayamna